अहानबदा ngasi gi maroiba pausing pizari Imphal Jiribom Imphal More amadi Imphal Tamenglongi heli service relaunch tawkre Imphal International Airport ta lupa crore satukrom changna anoba runway ama semnanaba amadi ahingda flight tahananaba thorang leire haina Chief Minister N Birena phongdokre Laingak asina paikhatliba thabak thoram sing miyamda manung mapal khangna thabak tawrabadi lamdam asida awonba ama purakpa ngamgani amadi miyamna su thajaba hengalakani haina Revenue Minister Karam Syamna haikre Pung nimpugni pan banna More Town khuntak lansikre khongjang sangsin kiba miyamna Assam Rifle na sajilamba sentry post amadi bunker thugaikre Times of Manipur numidang pau miyeng tabid bapunamakpo ARUNBALA taram noksari ngasigi maruiba pausing miyamda sandokna pizari Imphal Jiribom Imphal More amadi Imphal Tamenglongi heli service ngasidagi Chief Minister N Birena relaunch tawkre Uran scheme gi makhada parbung amadi thanglon dasu heli service leiragani Imphal International Airport ki mamang thangba sarukta saurakna lupa crore chatugrom changna anoba runway ama semnanaba amadi ahing lekadaba flight su tahananaba thorang leire haina Chief Minister N Birena phongdokre hiramasta report ama Ngasidagi Manipur Heli Service Chief Minister N Birena Imphal International Airport pangthokpa thoram amada nauna relaunching tawkre Ministry of Home Affairs ki subsidized scheme gi makhada State Transport Department chinduna pangthokpa relaunching gi thoram aduda Deputy Chief Minister Y Joy Kumar yauna Minister Singh amadi MLA kayasu saruk yaki Transport Department ki official kaya su saruk yakiba thoram aduda Chief Minister N Birena makha taraduna haukiba February mapal dagi service asi lepkibani mamangda pawon hangs da service alayamba adu makoi gi matam loikibadagi nauna retender tawduna Global Bestra Helicopter Limited na service asi ngasi dagi salaiba hobani atopa state kharada heli service leiraga aikoi su kari gi leiba yaroi haiba wafam dagi service asi leinanaba sakara asina paikhatpa thorang amani haina phongdokhi MS Global Vectra Helicopter Limited New Delhi bu in 2020 ki March ko mathai phawgi oina service provider oina khale krishi khale je 2020 ki March ki tarikh 19 ma soi phawbone aduna sahi trawa henriba vintage amadi seating capacity nipan dagina train thoi phawbo tongba Yaba Bell 41412F helicopter sinagani Satkiba July Kunchada MS Global Vectra Helipad Limited ka MOU sign tawno khre kana gumbi akhoi city tour tawning ba sightseeing tawning ba tourist ki purpose da loktak kari pairaga kholaga yening ba haidare ne adu gumbu su sam 2000 gumba per head lauraga helicopter tongaga dum lokta gengba sing gengba khotpa dum thobagi madugi provision su thamnanaba africanna arrange story madu su soina yane na khale 2018 ge September taraga mapanda ahan boina Imphal Jiribam heli service haudokhraba matung 2019 ge February mapanda service asi lepkibani ngasi nauna hangdokpaga loinana N Birena makha taraduna heli service asi hangdokpaga loinana Imphal gi akoiba sing yauna koina yengba yabagi khutong saba amasu thamnanaba honaragani Imphal International Airport asida atopa runway amasu thamnanaba thorang tawre hana lepkiba Imphal Silchar flight amuk ana leiragani international flight service oina Imphal Mandle service athubada leiragani masida natana Imphal Silchar Delhi Imphal Aizon Delhi amadi Imphal Agartala Delhi service su athubada leiragani masida natana ahing lekpa yaba flight amasu thamnanaba wari sanaba leire ngasidagi hawdokliba heli service asina miyamda kanaba ama soidana piba ngamlagani haina phongdokki akhoi night hold over kanom ka flight namaka ayung anta da sakpa yaba ayung anta salaga ada Delhi da kai khara unnajar moga evening halakpa yabagi port ama khapanga ikoi
तौबियो हाइना फ्लाइट नम खतग अखोई मदुगी रिक्वेस्ट तौबने दो मिनिस्ट्री ना मदुगी दमता अखोई मीटिंग तौरे अदुगा अखोई करम फ्लाइट ऑपरेट होंजिके हाइबगी पोट अमा याम कन्ना होनरे अदगी हाना लेरमदबा इम्फाल डिब्रुगढ़ जो अखोई डायरेक्ट पाइ इम्फाल दगे डिब्रुगढ़ पाइनबगी सिगी प्रपोजल बने थूना हौरनी ने अखोई थाजब लेरे अदुगा दिल्ली दगी सिलचर इम्फाल अदगी इम्फाल दगी सिलचर दिल्ली अदगी दिल्ली आइजोल इम्फाल आइजोल दिल्ली अदगी दिल्ली अगरतला अदुगा इम्फाल अगरतला दिल्ली सिगी कनेक्टिविटी तौरगदा अहुमजे सिमसो अखोई हम शॉर्टली उदान थार की मखा अखोई लॉन्च तौननबा स्टेट गवर्नमेंट कन्ना मदु टाइड अप तौनजरी औजे आइगी नाकंद लेरिबसि मणिपुर चीफ मिनिस्टर एन वीरेन हाइरिबा मफम असिदगी इम्फाल टू मोरे इम्फाल टू जिरीबाम अमदि इम्फाल टू तमिलोंगी हेली सर्विस हौदोक्तुना हुजिति ngasi ebenumit asidagi hauduna mafam asidagi इम्फाल टू मोरे इम्फाल टू जिरीबाम अमसुंग इम्फाल टू तमिलोंग सतपदा असुगमति अराइबा मोंगदा यौबंगम लगनी मसिमक मणिपुर सरकार के एन वीरेन लुसिंगबा सरकार असिना मियाम की दमक्ता तंबा खुदोल अमनी कैमरा पर्सन सरचंद गलोइना पाउदम जरीबा नबकुमार खाउपम टाइम्स ऑफ मणिपुर इम्फाल इंटरनेशनल एयरपोर्ट Laingak asina paikhatliba thabak thoromsing miyamda manung mapal khangna thabak tawrabadi lamdam asida awonba mapurakpa ngamgani amadi miyamna su thajaba hengalakani haina revenue minister karam syamna haikre ngasi mahaki office ta pangthokhiba revenue loisangda die in harness ki makhada mioi kunga tarukta thabak changba yabagi order sing khusinabagi thoramda haikibani minister na makha taraduna ngasi gi laingak asina kanna honabadagi loisang asida thabak tawramba laikhidraba mioi singi imung manungda die in harness ki makhada चंगहनबगी थौरांग असे पाखटपनी हौखिबा कुमजा लिसिंग अनिगा तरा मापनगी फेब्रुआरी थादसु मियोय कुंथ्राग हुमदोय थबक चंगबगी अयाबा पीखिबा लैख्रे ngasi थबक चंगलगदबा सेंगना इसागे इथौ पांगथोकपा मतमदा थमोय सेंगना कथोकपा अमगा लोइनना थबक तौबियु हाइखि एम रतन दि मतम अमदा अखोइना सही मंगा तरा ngairaba थबक तु पीबा कांदा यामना थमोय सेंगना तौबिरखिबदो अखोइसु लैपाक प्रजा की स्टेट सिगी एनी प्रजा की इंटरेस्ट लाप थबक अखोई पेंडिंग थमदना प्रजा की इंटरेस्ट थबक तौगने हाइबगी वाखलोंदो मतम चुपता लेहनिंगी कावनिंगदे अदुना अखोई खुदिंगमक आइगी पोस्ट पिकपा चावबगी वाफम लैते अइंगोंदा पिरेइबा रेस्पॉन्सिबिलिटी आइगी दायित्व दो मसक खंगना आइना दायित्व खंगना थबक तौरगदी स्टेट से नोंगमदी चौखटपा मांजिन थाबा स्टेट अमा ओइरकदबनी हाइबसे अदुगी वाखलोन दुमदी मतम चुपदा कोई काउदना लेमिनसी मोरे दलैबा निफुम दोइसुबा असम राइफल्स ना मोरे गेट नंबर 1 लोमदा मिसम मियाम यावना बिजनेस तौरिबा सिंगदा सथोक ससिन तौबदा अयेट अपन पीबदा नतना का हेनबा थवोंग सथै हाइबगे मायोक्ता लैबा हिल द Tribal Council, More Youth Club, Cookie Student Organization, Cookie Women Union and Human Rights All More Traders Association na ngasi ayuk pung mga dagi kaukiba pung nimfunipan banna More Town Kuntak Lansikre Sathariba ban manungda More dalaiba nimfuhumdoi suba Assam Rifles ki IV camp pamang dalaiba lambi da ban saugat pasingna lambi thingduna tire mai thake amadi National Highway 102 More Kaitel ताबा लंबी सिंगदसु मई थाखे स्कूल कॉलेज बैंक अमदी गवर्नमेंट लोइसंग सिंग अथिंगबा थंखे बन सौगत सिंगना लंबी दा थोलक्तुना अचत अवोंग सिंग थदखे टेक्नोपोल डिस्ट्रिक्ट पुलिस एसपीटीएस विक्रमजेट अमदी एएसपी केएस रोबिन्सन ना मोरे टाउन सथरिबा बन फिबम यंगसिनखे अमदी मोरे टाउन मोरे अमदी इम्फाल दगी मखल अमतगी गाड़ी सिंग चलन खिदे टेक्नोपोल डिस्ट्रिक्ट तसु केएसओ टेक्नोपोल ना बन असिबु मपुंग फाना सौगलदुना मोरे लंबिदा अचत अवोंग थिंगबागी थबक सथखे बन मनुंगदा ngasi ayuk मोरे गेट नंबर 1 लोमदा लैबा सेमिट्री मनाकी पब्लिक वेटिंग सेटता असम राइफल सिंगना मरनाय मोंगदा सेंट्री पोस्ट बंकर अमा साजिंदुना लैरंबदगी बन सौगत सिंगना सेंट्री पोस्ट अदुगी मपोट मसै सिंग थुगाइखे थौदोक थोकपम अदुदा असम राइफल्स कमांडेंट अमदी मेजर सिंग लाक्तुना यंगसिनखे अदुबो बन सौगत सिंगना असम राइफल्स पासनेन सिंग अदुदा पेंदबा वाफम कया अमा फोंदोखे मतुंगदा असम राइफल सिंग अदु मफम अदु थादोक्तुना चटखे हौजिक फावबगी ओइनदे पामदबा थौदोक थोकपगी पाउदी लैट्री
Khongjang aduda saruk yakibi Kuki Women Union and Human Rights Moregi President Kim Matena Assam Rifles Gate number 1 amadi border area singda sathok sasin tawbada miyam da toina harassment piba yaningde amadi Moregi tongan ba labor sheng amadi auto rickshaw drivers singna ngahak awa fothana ba sakiba waiting set asida Assam Rifles na sentry post bunker sajinba lairamba si angako poi haike lambi loina magda thingzile ekhoi karamain angang si yog gidra ekhoi ngang sing di school da chat bane ekhoi si yam ware more gi public gi local gi misi yam ware local da ekhoi na si mena river da sen tawe stone tawe asida su ekhoi puthok ba sungam de ba si ekhoi karamain na hingidra more gi misi hojik si more gi mi sing na loina magda level oyo kana oyo loina magda saudu na leire ekhoi di jeng long nanga ifau se ko yam ware more local gi mi si yam ware ko di angang school chatba ko ding da su ko yam ware adugi hujik al koina hujik mayam bi da magda waiting set sa basu ma koina sida duty post over ji ko nga sidi yaroi ko manipur lam da si kumba al kumba force to basi ko pam jade se na hojik pau gi marakhan aten break amatang luxury Gunamani Eye Clinic is looking for qualified, young and energetic applicants for the following post: optometrist, X-ray technician, clinical assistant or nursing staff. Interested candidates can apply for the above post with their biodata and certificates before 26th August 2019 between 9 a.m. to 3 p.m. Interview will be held on 27th August 2019 at 2:30 p.m. Gunamani Eye Clinic, Wangkai Kaithel Asangbi, Imphal East. Kangla food product ti iram dong dia seng ma mahong yeng dio garlic mixer khatana tana kangla gi ano food item singi maho kangla bada ngauroi do kana bu leibagi Kangla. Come and enjoy the 10th Sirarakong Hathai Funit Chili Festival from 22nd August to 24th August 2019 at Sirarakong Village, Ukhrul District. Main attractions: cultural shows, entertainment, seminar, discussion on development of Hathai, chili and many more. Enjoy the natural beauty of Sirarakong and test the unique chili of the village. Don't miss it. The 10th Sirarakong Hathai Funit Chili Festival from 22nd to 24th August. Organizing Committee, the 10th Sirarakong Hathai Funit Chili Festival 2019. Break matungda mayam ko hana taram noksuri maheiroi bebisnagi chingnaningai oiba misi ase tha ama henkrabasu ngasi fawba laingak na tumina laisinba se yaningde mathanta sijaba oirabasu murder case bu oirabasu achumba puthokpa ngamdaba asi live activity miyam gi apamba matung inna case asi lakliba tang kunga taruktagi konifan fawba Hyderabad ta chathagadaba National Working Committee gi mifamda puthoktuna khanaragani haina All India Youth Federation AIYF ki National Vice President Chingam Kham Sarat Nangase Irawat Bhavanda pangthokiba paugi mifam amada fongdokre mahakna makha taraduna bevisnagi case ase lamdam asida ahan banate matam hokhraga kawkhini haiba laingaki wakhalon ama miyamda uhaliba ase AIYF na haksina lawi lamdam asigi Khandaba Thokhaningdaba Thodok Sing Tholaklaba Matamda Pendaba Kholau Lauba si Matungda Thoktanaba Miyamna Hotnaminagadaba Loinana Mikhalgi Matamda Luchingba Khanba Matamda Tin Yotharaga Khanbagi Hainabi Thamlasi Haike Iho si mahaki asengba langanajin puthokpa ngamdriba asigi matangsida marik chumba report thamjaraba matungda akhoi national gi thakta kari kari tabo yabage haibadu akhoi chatlaga ai samang yaujar godoribani mafam maduda aduga report sing si thamjar matungda koi national level da pukatpa yaba issue kya pukachaduna hariba bebisnagi mihat asigi amasung mak matanda sijabra haibi asengba langanajin puthokpada saruk kharado issue yajage haiduna asigi mafam si pangthokjaba
Bebisna misi gi mayokta sem ki ba joint action committee gi lising makhada misi adugi langla langjin puthokna ba taksiladuna ngasi su thangmaiban lairen hanjaba laikai maisnam laikai hizam laikai namthalong dimdaijang amadi koireng colony gi miyamna naharol laisemba club thangmaibal sinam laikai gi mamangda khuthang chara henba gi khongjang sangsile khongjang aduda sarugya khibi irungbom mani laimana athuba matamda misi asigi langla langjing puthokpiu laingakna marai ani longbagi thabak ase thadokpiu haiba yauna wafum kayam su rakhi aikoina phammiba sit and protest isam jamna silent peace relay mairagi relay sachaba isam jam ahan laman angang no bi khangdage dom bom top rubber plate mayam kapsan dana akoi dharna khangde am khangde mai khodi mak namjan na bataw base akoi isana pende haina akoi khongjanga ji mathang mathang changjan jarai bani pende ba mayam ji mathak amuk su akoi gi JC convener amuk su phajal laga thongi ba akoi gi kari haini kaino si akoi gi na thaina ba hotna base si akoi isana yamna pende maige khodi mate pende kholaw ama lawri base masi khodak tak akoi tok chagi asum ba phangan biu haina akoi gi si haijabagi damagda akoi press ke thongda akoi wakatsar Bebisnagi misigi matangda ngasi fawba chumba puthokpa ngamdana laiba asida yaningdaba uladuna DM College of Arts ki mahiroi singna ngasi DM College campus ki akoibda justice delay is justice denied haiba poster thread pa campaign ama chathakre campaign asi chatharingai marakta police personnel sing laktuna mahiroi singna sangsiliba khongjang adu athingba pikhe maduda police ka mahiroi singa mungnakhe matungda poster sing adu police na pukhatki campaign aduda sarugya kiba DM College of Arts ta ahum suba semester da tamliba mahiroi muitum tani na achumbaga paisaga onthok nabiganu masi yaningde mahiroi ama oina mahiroi da singnarakpa si tumina laithokpa ngamde haiba utpa yamna democratic oiba maongda poster campaign asi sangsinbani haina fongdokhi Bebisna ya chumba wel athu da puthokpiu adu achumba ga paisa ga onthok nabiganu aduga khoi aroi bida khoina thajari bise ngasi boarding hostel sing da salai ba khoi rules and regulations sing anauba phaja policy sem kang natana khoi gi matik saba implement do khoi tawbiu haibsin Women Against Crime haiba hiramda All Manipur Women Voluntary Association amovana matam kaya mamangdagi lisang sina sathaduna lakpa awareness campaign gi saruk ama oina ngasi pangai da laiba Sainik View Getwell High Secondary School da su ngasi awareness campaign pangthokre ngasi pangthokiba awareness campaign aduda school asigi principal Dinamani amova gi president Y Kunjamani amadi social scientist Danabir Laisam su sarugya ke thorom asiga mari lainana Danabirna nupi oibisingbu ekoina section ba mathau tai malemda nupi lairamdrabadi ngasi aikoina hinglibase oithokloi saukhatpa khunai ama khong thangjinabagi damak nupi singbu aikoina thak wangna thamba ikai khumnaba mathau tai haiki khunai jigi chanabi ama oinadi tradition culture adai magi laibu myam sing khoina ngaktana pubadidi khoisu preserve tobatai follow tobatai observe tobatai sigumba sengraba school amada Manipuri kwaidagi wangba kwaidagi thabak phajan tabo nupi gi lub amawana khulangang koromba simu phabase leite na hijeri ahal oirba singbu ekoina sole haiduna tokhaina inthoktuna thambagi mahutta makhoigi loksing kaya lahonana ba honagadabani haina Bharatiya Janata Party Manipur Pradesh Kisan Morcha ki Vice President Dr. Ketrimem Kalana Fongdokre ngasi pangai da laiba RAM School da Stepping into Future Tapping the Talent Contribution and Participation of Older Person in Society haiba hiramda Society for Health and Education SSE pangai na sinduna pangthokiba the World Senior Citizen Day ge thoramda saruk yakiba Kalana makha taraduna ahal oirba singbu miyam tinba mafamda makoibu saruk yahanduna makoida lairiba loksing kaya adu khangdokpa mathau tai ahal oirba singbu tokhaina inthok Mahutta Makoibu Sexinna Senabi Pata Natana Awaba Taraba Matamda Tengbang Biba Haibasi Aikoigi Tokfadraba Itodang Amani Haiki. Music upon Matam Jupiter Makoigi section Lenaba Amadi Makoibu Mating Panaba Nuaina Tamnaba Honamini Seneshi Kuding Mache Akoigi family society Tongana Tahanumzi Makoiji Akoi Kuminashi Makoi Potashi Luminashi Amade Mokoigi Punsi Sana Honamiji Tha Sigi Kulhum Dagi Kunmanga Fauba Delhi gi Tal Kotara Indoor Stadium da Pangthokadoriba MK Classic Open International Taekwondo Championship 2019 da Sarugyananabagdamak Satakhiba Manipur gi Sanaroi Maudra Manga Amadi Coach Mari ngasi Human Initiative Manipur Delhi Unit ki Women Coordinator su oriba social activist
and international model Manglambam Dainana Taram Okibaga Loinana Championship Asida Manipur Imagi Mingset Purakpa ngamba oiba oyu haina sanarusing bu pungning thawatki loinana coach mari da achamba lengyan pipiduna ikai khumnabasu utki Smart Security Service Triple S Manipur gi ahanba branch oina ngasi Thobal district ki athokpam khunauda hangdokre thoram aduda chamaga 3 suba BSF battalion Wangjing gi commandant Hidam Subol Smart Security Service ki secretary Laimuzam Pratap amadi SSB gi thabakta gi potharaba deputy commandant oinam ibo pisakna chingba mioi singna sarugya ke mahaki warolda commandant Subona lamdam asida Triple S na choba thodang lowiriba sima gyamna thagatningai ni Triple S na lamdam asigi miyoi kaya thabak piduna aranba lambi da sakhidabadagi kanbaga loinana senthok lambi amasu piri haike loinana nupi oge nupa yo ngang oge aibu kalakpa aibu kanjawba mi se dum loine ba adu teki security nga thok sana wana ai always ai security guard force ja ponde ba aduna security haibdi ani component ani security habam safety habam ga ani maximum closely mari lena kasani safety yaw dagdi security wa biara secure wa bama safe wa bama ani se me am bhat ta bi gadaba Naha singna thabak phangdre haiduna tuminna laithokpagi mahutta isagi chanaba sinpham ama suduna sel tanba matam oire paliba laingak asina su mateng pangnana bigidamak thonglauna hangli haina Manipur Pollution Control Board ki chairman oiriba oinam kendra gi MLA El Radha Kisona phongdokre ngasi kaino Kaithal Community Hall da pangthokpa District College Music Art and Culture DC OMAC gi taruk suba mapok numit ki thoramda sarugya kiba Radha Kisona makha taraduna matamama miyamna sufam nomphom khangdana lairamba adu ngasi Narendra Modi na luchingba BJP gi laingak asi lakpadagi thabak phangdabana kakngaunaramba naha kaya masagi chanaba thabak suduna sel tanba hore naha singna chanaba sinfam khanduna thabak subada sel walabasu laingak na mateng pangnana bagidamak thonglauna hangduna leire haiki aikoida awa mayam se haji copy gadabani thadokadabani thabak sugadabani nogodabani aikoi jati se kangadabani aikoi ngasi pangthoiba se foundation day aduga aikoi kanosida process misida lakadabani non phadoksu isai sakadabani jawai sagadabani kari wagadabano akoi waru rena koi wabaya ko waru re tumya ko tupure mangbe ko matam mangalure hojiti akoi development da thabakta aikoi sanction Lamdam asida ngagi pothok hengat hanabagi damak chingi mafam singda ngayokpa mathau tai haina Central Agriculture University Kauge by Chancellor Professor M Premjitna phongdokre Central Agriculture University Imphal ICAR Research Complex for Northeastern Hill Region Manipur Center amadi Manipur Laingaki Fisheries Department ki ngaklong makhada ICAR Central Institute of Freshwater Aquaculture Odisha na sinduna Kau Imphal da ngasidagi hoduna phone fertilization and management of IMC and catfish culture haiba hiramda numit humni chathagadaba training program hodokpagi thoramda sarugyakiba Premjitna makha taraduna lamdam asigi miyoi ayamba nga chaba oibana puthokliba ngagi pothoka sizinariba ngaga yengnaba matamda thong manadaba fibam amada lairi Chingna namna laiba lamdam asida tampaki saruk singda nga yokpana miyamgi apamba phanghanba ngamloi ngagi pothokta mipan tangdanaba oinana tangdaba ama oinana bidamak lamdam asigi ngami singna nga yokpada anoba makhalgi khusu khulai sizinaba mathau tai haike The fish culture in the hills, that is 90% area of Manipur, which this we do call as cold water fisheries, not only in the valley. We have to do this culture in the hills because 90% of the area is in the hills. That was the #1 strategy. That is we do call as hill area aquaculture. Engine panba gari sing mang bayauna safe oinanaba USA da based over company amana that is road na puthokpa sticker ama distributor oiriba helping hands service na ngasi launch tokre helping hands service na sinduna malom da pangthokpa launch tawbugi thoromaduda helping hands service ki managing director K Premjitna Reverend Syam Maitai Reverend Dr. K.S. Pradeep Kumar Su Sarugyake Managing Director K. Premjitna haikibada sticker asina gari amabu mafam kadaida laibage haiba ningthina khangba ngame haike sigi sticker sidi yaurse khoi barcode ama yawi matak sida sige makhada the district ki call center helpline number ma yawgani ana kamai tamge go sigi sticker singa se koi manipur da laiba gari khudi mak
सिची अममम गाड़ी अममम द नफन बाइसे अखुदी पांदमने भारतीय जनता युवा मोर्चा के हानगी वाइस प्रेसिडेंट ओरंबा अमदी सोशल वर्कर कोंखाम विक्रम की मिटेंग मखादा अपुनबा नहारोल याइफा थौसिल कांगलूफ अनिटक थांगोइबन्ना क्लब असिगी अकोइबदा लैबा युम कयादल कांगना संदोकपा लैना जापानीज एन्सेफलाइटिस जे ईदगी ngakthoknanaba hidaksing lemna ngasi yanthokre manipur sarkar gi directorate of ayush ka khusumnarga thingel maru da laiba anitek ki sanglenda pangthokpa lemna hidak yanthokpa aduda japanese encephalitis tadgi ngakthoknanaba beladana 200 sing miyoi kyada yanthoki hidaksing yanthokpa ga mari lainana kongkham bikramna haikibada कांगदगी संदोकपा लैना जापानीज एन्सेफलाइटिस ना स्टेट असिगी मियोय कया नाबगी सांग हेंगलकपगी रिपोर्ट लैरे असिगुंबा कया असिदगी कनबा अमदी सेक्शन थौरांग लखटननबा हिदाक यंथोकपगी थबक असि पाइखटपनी हाइखे कोइदा हारिबा बेलेदना 200 असि सिनबिरागा कोइ आयुष की डॉक्टर सिगा लोइनाना कोइ सि यंथोकपगी थौरम मा एनिटा क्लब त कोइ ngasi पांथोक सरिमने अदुना अइना मणिपुर की प्रजा सिंग अपील तौनिंगेबदी हारिबा कांगी लैना मलेरिया बोइसनु जापानीज एन्सेफलाइटिस बोइसनु असिदगी अखोय याम चेक्सिना लैगदबनी अमदी अखोय मतम मतम ग चानबा कांग हिदाक कापथोपो बोइरो सिगी हिदाक से डॉक्टर की प्रिस्क्रिप्शन की मतु इना लोइना रगा चाब बोइरो सि याम थुना कोइ तौथोपिरगा अखोय मणिपुर दा याम अफबा याम हेल्थी ओइबा अमदी यामना नुंगाइबा लमदम अम ओहेनसे हाइना आई मयाम दा हौजिक पाउगी मरकथन अतेनबा ब्रेक अमतंग लौजरी मणिपुर इहान हानबो ओइना लमजिंगबा ज्वेलरी ना मार्केट ता फंगबा सना मयाम सिगी क्वालिटी चेक तौबगी खुदोंग चाबा पिजरी अदोम की लेजरीबा सनादा यावरिबा एलोय अमद एलिमेंट्स कयागी चांग मरिक चुमना एक्यूरेट क्वालिटी अमदी क्वांटिटी गा लोइना खंगनबा ngamlagani लमजिंगबा ज्वेलरी न पिजरीबा खुदोंग चाबा असि लौबि हौ अदोम की सना अदु सेंगी नत्रगा सेंगदे हाइबगी चिंगनाबा दु कोखनबियो अकुपा मरोल गिदमक लमजिंगबा ज्वेलरी दा लेंगसिनबिरउ Lamjingba Jewelry. Good quality is our priority. Studio 11, India's favorite salon and spa, now at Imphal. Our services are haircut, hair straightening, global color, body spa, hair spa, waxing, threading, facial and treatment, hand and feet care, makeup. Body massage. Studio 11. Salon and Spa Imphal. Look fabulous. Fitness World Building, Singzamai Mathak Chongtham Laikai, Imphal West. Phone number 0385 2440 Steel, a product of German quality and innovation. Manipur Ahanba Oina Steel Company ki authorized dealer KD Enterprises ta gasoline, electric amadi battery ki khuthang da chalaiba yaraba outdoor power tools khudimak phangbiragani. Hairiba singdadi cut off machine, mist blower, petrol lawn mowers, handheld blowers, brush cutter, chainsaw, art auger, high pressure washer cleaners, battery head steamer, cordless strop shears, intercultivator, power weeder, power tiller, the steel cordless pole pruners. For more details, please contact KD Enterprises, Changangai Uchekon, Tidim Road Airport, Imphal West. Mobile number 961-260-7378 natraga 700-562-3082. Ekhoy email kdenterprises2019uchekon@gmail.com. Loan available only for power tiller. Welcome to Times of Manipur. This is Sarikya Chongrang giving you news in हाना फंगलंबा कंगला फूड की प्रोडक्ट सिंगी मथक्ता अनोबा प्रोडक्ट सिंग हाइबदी मिल्की बोल्स असोमिया मिक्सचर अमदी आलू भुजिया ने चिंगबा सिंग असी हौजिक इरमदम की कैथेल द फंगले कंगला गी अनोबा प्रोडक्ट सिंग असी मयामसु अमुंगतंग महाव यिंगबी कंगला
ब्रेक की मतुंगदा मखाताबा पाउ पिजरी तावी कार्डियो प्रोसीड्योर अवांग नोंपोक लमदम सिंगी मनुंगदा इहान हाना इम्फाल वेस्ट सगोलबन मोइरांग लेरक्ता लेबा मार्डर्स केयर सिंड्रेल हॉस्पिटल एंड रिसर्च सेंटर एंड इम्फाल हार्ट इंस्टीट्यूट माई पाकना था असिकी हौखिबा तरेता पांगथोक्रे असिगुंबा तांगलबा कार्डियो प्रोसीड्योर असि माई पाकसबा हाइबा असि लमदम असिगी ओइनदी साउथोक सनिंगाइनी हाइना इंस्टीट्यूट असिगी मैनेजिंग डायरेक्टर डॉक्टर के.एस. रतन कुमार नांगसे नॉर्थ AOC दा लेबा होटल क्लासिक ता पांगथोखिबा पाउगी मिफम अमदा फोंदोखिबनी पाउगी मिफम अदुदा सरुग याखिबा इंटरवेंशनल कार्डियोलॉजिस्ट MD DM डॉक्टर के.जे. जैलेन सिंगना असिगुंबा प्रोसीड्योर असि हौदोरकपा सुकनतगी सही निपान खक्तमक गाइरी भारत की ओइनसु अखनबा मफम खरा खक्तदा तावी असि माई पाकना पांगथोकपा ngamlibani प्रोसीड्योर असि मपाल लमदमदा लुपा लाख कुंदगिना कुंट्रा फाउबा चंगी तौबदपु इम्फाल हार्ट इंस्टीट्यूट असिगी ओइनदे सुकनतगी लुपा लाख कुंगी मनुंगदा चंगलगनी हाइकिबगा लोइनना कार्डियो थोरासिक एंड वास्कुलर सर्जन डॉक्टर आरामबम अथौबा सिंगना ngasigiди Imphal Heart Institute asida punna unit kun hangdoktuna heart kamari leinaba laina sing loina mafam asida yengba yaragani Hojik CMHT card paiba singi oinasu procedure asida konsenana ba kanna hona jari hainasu haiki loinana tabigi matangda maman yamlaba wafong kya amsu fongdokhi official recommendation oina kaigumba audit ba ban leiba part da yana khuba adum ba leiba taragadi patient na kaigumba photo bang bataragadi high options tibe yari hana world ki official recommendation leire audit ba ki khuba amna chakina khuba ri ansing oiba sigumba population leiragadi makoina surgeries na kaigumba makoida surgery da karta ba adu surgery da obade hena risk lebo oiragadi sigi procedure se mapan chatraga su koi manipur da koi na tumang to bi yai habisi koi na su manjati Kangleipa Kanbalup KKL na Catholic School Kanchipur gi father Oza Singhi Aranba soiba laire haibagi chingnaba lairabasu mapungpa na thijilaga mayek sena khanglaba matungda leibak miyam da fongdok piu haina Catholic School Local Guardian Association amadi Parent Teacher Association Catholic School Kanchipur na tongan tongana thadorok cherol singna hairakli serol aduna makha taribadi father amadi Oza Singha yanadaba miyoi ama nigi wakat taraga fongdorok wafam association na yabangamloi asengba chumba thigat pada association gi mathau tarabadi mateng pangjage ingna sikna mahai tamjariba school gi mahai roi singi khanbiduna lanai nungaina daba kharagi damak ayet upon pinana ba hona biganu hairakli Bisempur district ki manung chana laiba pangsang laikai da haukiba August thagi tang taragani panda yamna chingningai oiba thonghaning daba thodok amada laikhidrabi R Sangam Lui ngasmi sigi langla langjin athuba matamda puthoktrabadi National Highway number 39 thingzin ba yauna tongan ba khongjang kaya sangsilokani haina ngasi Imphal West Langol Tarung Community Hall da misi asiga mari leinana sem kiba JSC na fongdok kiba paugi mifam amada JSC gi convener Panty Golmaina fongdokre convener Panty Golmaina makhata na hai tang tara nipan gi numidang wairam pung manga swaida laikhidrabi R Changamlui amadi mapuroiba konjengbam Jackson imung manung wahodage khanna saina ba thokhe haibagi paude khangbangamle makhata na pung tare makhai tarakpa aduaida R Changamlui gi asiba haksang oina kangdon cheikhokta Thauri yalaga siduna lairamba thengnarakibani misi asigi matangda lainga ki luchingba singda kayarak haijakiba laikrabasu karigumba tangtaba pakhum piraktana lairakpadagi National Highway thingbagi khongjang asi sangsilakpani haiba yauna wafam kayam su fongdoraki mi sing sina bias layer aba misang mikhai naira ba dodi mi ha pe imong da isa su loi ni pithor ha to ro hai ba sap mana bini na asi gumba si lo da mon na thijin da tuna police department so government so sil lai hai na panghai hai ba khoi yam ta rakre police department ki so hai bi khoi jam warawi khoi mi pung khuding ma na warawi mama sing mabung sing pun ma warawi ngarang so maram ma thong song sa da tuna sai ba khoi ki agitation line da la ra sai ba konti khra ngang wa police department ki su lai asigum se matung manaw ta tawbi ya de ha bi su khoi ni mama mapa khoi na mama imong ki paternal family sida last right perform taw ngai sinabiu ha ba pot asi sengdoktri si matung sida khoi na body si claim taw kani adu ga khoi gi the only demand khoi na clear cut ba demand adu di mi hai pasing se mathang puthor ga matik sa ba dan di piu ha bi Nakal Amaromda misi asigi mayokta sem kiba JSC against the mysterious death of Bramray Sangam Luina Miss ngasi Moirang Lamkhai Community Hall da ngasi pangtho kiba paugi mifamda JSC gi convener ke Gautamna Jalarungi luchingba amu kamaina makhut te e asiba Changi Panghai da haibadu mahak authority sunate postmortem gi report yaudana aranba pau media da sandokiba yaningde madu
Kanglup anibu irang sagananaba tauba mali aranba pauni miyamda sandorakadabani mampil sengdorakadabani mampil gi assistant secretary da khud tharakpasu yaningde haiki paugi mifam aduda JSC gi ko convener en thaba amadi atai thomi singsu paugi mifam da sarugyakhe Kangwai mathakta mana tawriba poto leba irang hongnanaba amadi lupani gi kanupani gi marakta nuaina dam porakpodo adu magi mathakta leibo authority natraga government na miyang sangan ninge hana akoi ji asu adu gi pot mayam da sengdo kan ninge mayam da lan uri woi secretary da engine khut thaw do do koi tasengna koi nuai phokjate nuai jate adu ga moina mapil da khut thaba ha je tasengna koi praja da koi da khut thaba CI College Student Union amadi Manipur Pollution Control Board ka khusam naduna ngasi college aduda district level thakta mahiroi singi oina layekpa sangdamnaba ma pangthokre sangdamnaba duda tongan ba mahiloi sang kuntraga mathoi degi lakpa mahiroi chamnga henbana sarugyakhi thoram aduda Manipur Pollution Control Board Chairman Radhakeshwar su sarugyakhi Maring Furuki Oiba Miyam gi mifam ama ngarang Tengnopol district ki manung chana laiba Kukhar Thilda pangthokre mifam aduda furup asigi tongan ba organization singe maru oiba miut singsu sarugyakhe mifam aduna tongan ba warep kyasu lauke warep sim adugi manungda maring miyamna Bharat Sarkar amasung GPRN anigi hojik chathariba framework agreement asi mapung phana sabgatpa yauna maring Kanglup asibu Thau pubagi matangda yanari bising waroisin puraknanaba mari lainaba singda taksinanaba yauna wafam ke amsu khanakhe Praugi meraktan atenba break amatanga laujari Napi singnang hoba mafam sing matam changhandana sengdokpa aduda sunatana singkup chana kaklaba napina leibak lehauk su phagat hanba yare Achauba sanabungi napi chang manana kakpagi damak waningai leitre Sijinabiu grass cutter amadi mulcher awaimal pungda lupa lising amaga chamnga contact tobiu Manipur Farm Houtal near Sainik School Impal Manipur gilabuk sing sangalasi chahi chupa Sengdok Chaba, Hokiba August Kitang Taraganipan, Nomaizing Numit Ahing Talakta, Salai Holdings Private Limited ki Head Office ta Nung Lang Sinduna, Akai Atoi Tokan Kibadu, Aikoi Ohumna, Mayai Karaba Nisasing Sizinarubadagi, Tokibani, Maramaduna, Aikoigi Imung Manung Yauduna, Salai Holdings Private Limited ki Office ta Lale Haizerubada, Aikoibu Ngakpire, Amasung, Lamdam Asigimiam Nasu, Aikoibu Ngakpiu Haizeri, Sengdok Chariba, Bizes Ningthauza, son of N. Gauramani Singh, address Lairik Yangbam Laikai, Thaudam Danra Singh, son of D.S. Dana Singh, address Khurai Thaudam Laikai, Salam Nicola, son of Salam Biswajit Singh, address Khurai Sajor Thoidingjam Laikai. Break matungda makhataba pau pizari. India government ki Ministry of Human Resource ki Department of Social Education and Literacy National Award to Teacher NAT Sectional Laivak asigi thoidok hendokna singthaningai oiba mathau ningthina pangthokpa oja singbu pukning thogatpa amadi ikai khumnaba utuna o National Teacher Award 2018 pinanaba khangatpada Manipur State ki oinasu Texam Upper Primary School gi oja Muitum Tombi Masasu khalakle hiram asigi matangda Mari Lainaba Department asigi Director G. Vijaya Vaskar na aiba cherol ama tha asigi kunda oja Tombi Masada tharaktuna khanghalakle hairi Numir humni chupna lamdam asigi tongan ba mafamda pangthok kadaba lining hall fundrai fulogi chahi chama kontra ni thoi suba mapok ningsing thoram ngasi dagi pangthok pa hokre ngasi hanba numita Thoubal district ki khangabok lamlong khunogi mipun sangda ningsing thoram adu pangthoki hayeng nini chanba numitana Imphal West ki mayai lambi thongkhong kaithal manakta aduga humni chanba aroiba numitna Imphal East ki wangkhai thambal khong meitei sanglenda ningsing thoram pangthokani hairi ngasigi khangabok ta pangthokpa hanba numit ki ningsing thoram aduda Manipur Lainga ki Consumer Affairs and Public Distribution amadi Revenue ki Minister Karam Syamna athoiba mithunglen Khangabok Jila Parishad ki Member KS Rajmohar na thoram mapu amadi Luchinghal apokpa marup sanglen gi ngamthang huidrom tomchau meitei muruf kanglaipak pauktakloi nongthongbam mangal
ngakpigani nongthongbong mangi ahal tarani thoigi ahal lob muitum gauramahon amadi apokpa marup sanglengi thausilu muitum jatina akhanaba mithunglen sing oina sarugyakhi thorom aduga mari lainana minister karam siamna wafam kayam su fongdokhi mang urbatau ko mayam si kanbangamba madu amukanna maru hulanna ba ishona kharakpa lai sati sen ba misat amani ka haibasi yam sumlaba wapamni anandil singwa chanipan mari punipan duda koi kuding ma loina mang takna koi chana lonsat dharma loina lekha tara matam duda silchar kasarda kuwasu adi chona tharakna mafam dudaki amuk manipur maitei lebakta laktana adi mangra inarching di handalakna bokona bada kayagi mati waram dadaki haibudati Singzamai Kongba Road, Imphal da laiba Chauba Memorial School da school asigi thomi singna sinduna nongmagi oiba feedback on teaching learning process haiba hiramda awareness program ama pangthokre thoramadu da resource person oina sarugya kiba social scientist Donaber Lystramna imung amada masamasu fahanba natraga tangdu laitaba santi laiba yumban ama ohenge harabadi yum adugi mapi mapa oiba sing adu hana afaba lamchat sajat chatpa yamna tangai fade yum gi ahal singna kwazarda saduna lairaga masamasu singda saganu haina takpiba kaidonungda masamasu singna ingadaba natte haina fongdokhi mama papa wisina ai khanjabada yamna akoigi angang si yam lum to view yam lum warak view aduga yamna nun sinana nungaina ingna lebe imung se school dagi halakpadana yum du yongna na bachelakani aduga pakhang oigana sabi wagera yum du ma ban thon dia aduga yam toina isau langdana thunaraba mong tatragadine pakhang pharaba angangdo thengna imai patru mane kamna hanjandagine hui angawdu koi chatna leineba Imphal East District ki manung chanba wangkhai thangapat mapal da laiba Rewon de Addiction Center na nupamacha ama imung manunggi ayaba yaudana nisa saba toknanaba emission tawduna layeng pathap satharakiba adu lankre haina ngasi center asigi senior counselor Robindro angomna fongdokre Manipur Press Club ta pangthokiba paumi singa unaba amada Robindro na makhatana fongdokibada police ki kangbu amana nupamasa adu drug chaba angangni haiduna haukiba January 16 ta sinarambani adumakpu imung manung amadi mama mapagi ayaba yaudana admission tawduna layeng bahoruba adugidamak ngakpiu haiki discharge tawraba matungda hidak che akoina YRG haiba hojiki mogi free of all cost piriba moi project ama kaksida akoin hand over tawgadawne tawgadawba hidak che akoina mogi hoji YRG ga akoiga understanding ama kada noiga di already noiga nakchanara laigramnina noida dum pijara ga su complete ohen gra lore habiki yamna understanding ama kakta tawjaruba potse akoina daita natana akoina daita lawrubo YRG gi daita oina akoina discharge tawraba matungda di hand over tawgado potne adubu akoina positive intention oina tawjaba potse akoina ngasi soire haiba potsi di akoina daita loksalubadugi akoina hepatitis C hidak chi akoina pibam thokte ba tawbadu ma akoida treatment tawbanina akoina daita lobio haibagi mogi YRG na harakpadagi akoina tawjaru potse mathau natana mathau saraba ribbon gi staff ama oina ko madugi damakta akoi mayamda matungda dugum potugi soigra haiba potu khaktani akoina sengdokchari Yumgi laitalaira na maram oiduna masa singi mahi tamhanana ba honabada maning thungba ngamlak taba kaya asina maram oiduna haukiba tang taraga mapanda khangabokta mama macha makoi mari hu thaktuna sizana honaram khiba imung aduda Manipur lainga ki chief minister nongthongbom birengi manaw nupa and boy Elias Rajendro su laktuna haktheng nana yengsinkre Thobal district ki khangabok Sani Low Laikai da laiba victim asigi yumda yengsinba lakiba aduda Thobal gi SP Dr. S Ibomcha amasung ADM Thobal gi L Radhakanta su sarugya kibaga loinana SP Thobal gi timna imung asida cheng hawai azathau amasung thumsing mateng pangkre ADM Thobal L Radhakanta na haikibada chief minister nongthongbom biren gi pautak matung inna mafam asida yengsinba lakpani hairaduna masida lairamliba yumgi mawong asi yenglaba matungda district administration na DC Thobal gi makhada hayengmak yum sana na ba khanare haiki administration na ngasigi mafam asi yengba laksabani aduda laiba yum sigi mawong si yenga matungda district administration na madam sigi makhada masi hayengmak sana na ba na koi khanajare aduga loina loina na
CMHT की कार्डसु लेरमदबा असिमसु अखोई हयें नत्र हंसि फौगी मनुंगदा अखोई पीननबा अदुगा अखोई CM की सोथरसिंग तिंगबांगी अखोई पीबा याबा अदु सोयदनबती होनजरगनी खांगाबोक हायर सेकेंडरी स्कूल की अवाटपा ओजा थाबीरक्त्रगदी अकनबा खोंजंग संगसिलगनी हाइना स्कूल असगी स्टूडेंट यूनियन ना थादरकपा चेरोल अमना खंगलकली खांगाबोक असेंबली कॉन्स्टिट्यूएंसी की मनुंग चन्ना लैबा अरोंग टुरेल की मसा ओरिबा खांगाबोक पार्ट 2 मनुंगदा किलोमीटर अममाखाई सांगना चेलिबा लाई टुरेल की खोंगनुंग फुंजिलंबा सिंह हानगी बीजेपी मणिपुर प्रदेश की वाइस प्रेसिडेंट थोक्सोम जादुमनी ना जेसीबी मशीन ना सेंगदोकपा होख्रे लाई टुरेल खोंगनुंग सेंगदोकपगी थबक अदुबु जादुमनी मसा सतुना हकथेंगना येंसिनखिबगा लोइनाना लिसांग सिटना मियेंग संगबिदना लेरकलाबा सोंजिलाबा नाफी सिंह सोशल वर्कर टीएस जादुमनी ना मेसिंग सिंह सिजनदुना सेंगदोखी सोशल वर्कर टीएस जादुमनी की तुंगी पुंसीदसु माई पाकना मियांगी थबक तौबा ngamba ओइरक्सनु हाइनसु फोंदरकली हाइना प्रजा मियाम सिंगी माइकेदगी फोंदरकली मोइरांग म्युनिसिपल काउंसिल की मनुंगदा सर्विस तौरीबा ई रिक्सो सिंगदा काउंसिल असगी एग्जीक्यूटिव ऑफिसर आइस प्रदीप कुमार ना अथिंगबा थमलकपा सी लाइवक थिबनी हाइना दी ऑल मणिपुर मोइरांग सिटी ब्लॉक ई रिक्सो डेवलपमेंट कोऑपरेटिव सोसाइटी लिमिटेड की वाइस प्रेसिडेंट हेमाम सोमित कांतना फोंदोक्रे ngaraang मोइरांग खोइरुदा पांगथोकपा पाउमी सिंगा उनबा अमदा महाकना मखा तारदुना ई रिक्सो असि ट्रांसपोर्ट डिपार्टमेंट की मखादा IND नंबर रजिस्ट्रेशन अमदी परमिट पीगदबनी हाइना सही असिगी अगस्त की तांग अमदा स्टेट अथॉरिटी की मिफम अमदा वारेफ लौखिबा लैरिबनी हौजिक मोइरांगी मनुंगदा सर्विस तौरिबा ई रिक्सो की एसोसिएशन असिदसु नो ऑब्जेक्शन सर्टिफिकेट पिरकपदगी हायर अथॉरिटी की पौताक मतुंग इन्ना मोइरांग म्युनिसिपालिटी की मनुंगदा ई रिक्सो की मफम चाबा पार्किंग अमसु पिबिना बहाइदुना EO मसादा फॉरवर्ड तौबा लेटर अमसु पीदुना लैरिबनी मरम अदुना ई रिक्सो सर्विस असिदा थिंगफम थोकते हाइखि कंगनादा इवेकल लॉन्च तौगिदना मणिपुर सिदा एनवायरनमेंटली ग्लोबल वार्मिंग दा थोरैबा अदगी यामना नॉइस पोल्यूशन एयर पोल्यूशन फ्री होइबा असिगुबगी फजरबा मियंग मखासिदा अखोय मोइरांगसु टूरिज्म का यामना मरी लैनना अदगी नहासिंग थबा इंखांग फंगदो मयाम सिंगसिगसु मागी थबा इंखांग फंगबा सुबा नोंबोयना मसिगी पोसे खोयना होगोक्सबनी मसिदे मोइरांगी इओसिना अखोयगी फजरबा सोबो चीफ मिनिस्टर ना पामजबा ग्लोबल वार्मिंग एनवायरनमेंट की प्रोग्राम सिदा अयेत पीदना चेनबा यारोय फजिलो हाइरो पोरसि क्रम रगाउंदा तौबिरनो हाइबे मतांग सिदा अखोयगी मणिपुर की ट्रांसपोर्ट पाइबीरबा ऑनरेबल CM ना मियंग चंगबियो हाइना अखोयगी ऑल मोइरांग सिटी ब्लॉक की माइकैदिगी ई रिक्सो मतम सांगना जुरीबम की FSD FCI गोडाउन दा चेंग थांगदोक थांजिन तौरिबा सिनमी सिंगना तांदुना लाकपा चेंग थांगदोक थांजिन तौबगी ममल हेंगतनाबा वाफम थबकता ओंथोक्तबगी मायोक्ता ngasidabagi थबक लेपगी खोंजंग संगसिनख्रे ngarang nungthil pung mangarom taba matamda Dimapur gi 3rd mile gi Hornbill School Sakia village area da NACNR amadi NACNIM ani khut thoknabagi thongdokta NACNR gi defense ki launcher khekato kini asok apan nangkhre thongdok adu thokraba matung thongdok thokpham da IRB amadi Assam Rifles ki kangbuna mafam adu da sangsinduna thiba humbagi thabak sa thabak loinana makha taba paundaba thongdok sing thoktana ba thaurang lokhatkre nakal amarom da NACNR na akan mamoongda yaning daba phongdok pagal loinana thongdok adu NACNIM Colonel Khehotona luchingba kangbuna thaurang tawduna chatharakiba thongdokni masina khutlai paiba maselgi marakta yengthinana bagal loinana naga gi santigi warida khurong thangnana ba thoksin amasuni haikhi hojik amuk sanabagi pau phangbigani थासी की तारा निपान की हौदुना कुनमाथोय फावबा अमृतसर की गुरु नानक देव यूनिवर्सिटी दा सथरखिबा जूनियर नेशनल पेनकेट सिलाक चैंपियनशिप दा मणिपुरना गोल्ड तरेट सिल्वर अनि अमदी ब्रोंज अनि पुदुना मेडल तरामाथोय लौदुना टीम चैंपियन ओइरख्रे इंडियन पेनकेट सिलाट फेडरेशन की मिटिंग मखादा पेनकेट सिलाट स्पोर्ट्स एसोसिएशन ऑफ पंजाब न सिंधुना पांगथोकिबा चैंपियनशिप अदुदा इंडिया की स्टेट अमदी यूनियन टेरिटरी की अपुनबा टीम 19 थोइना सरुक याखे नाकल अमरोमदा एशियन गेम्स अमा ओइरिबा मसाना असिदा मणिपुर टीम ना टीम चैंपियन ओरकपदा चैंपियनशिप असिदा सरुक यारोबा सानरोय अमदी ऑफिशियल सिंगबु पेनकेट सिलाट एसोसिएशन ऑफ मणिपुर की माइकैदगी थागतपा फोंदोरखली
Kuras Association of India ki mideng makhada tha sigi kunmari dagi kuntaruk fauba New Delhi gi Kotla Rota pangthokadoriba All India Case Prize Kuras Championship 2019 da saruk yagadaba Manipur gi team ngase Imphal thadokre. Manipur gi team adu Kuras Association of Manipur gi President Dr. Isdroman, Secretary L Singhazit, Vice President T S Roshan, Global International Martial Arts Federation North East India gi President NG Jit Khumanchana North AOC da ngasi ayuk lamthakhi. Manipur team da yauriba Sanaroi Singh adudi nupigi kanglupta wangu dagi SS Romi Chanu Senior 54 kg, Yaripok dagi KS Wahila Sub Junior 35 kg, wangu dagi A Kajal Chanu Junior 44 kg ni nupagi kanglupta na Hairok dagi Sanaroi Singh L Stalin Junior 44 kg, N Yaifaba Junior 60 kg amasung T Resikanta Senior 65 kg ni. Chinagi Sengduda Handak Pangtokadaba World Police and Fire Games da Where Target Field Archery Amadi 3D Archery Event Sing da Puna Gold Manga Silver Ahum Bronze Ama Laukiba Assam Rifles ki Rifleman Z Robert Sharma Rifleman Jokoto Demo Amadi SP Lydia ngase Imphal International Airport ta Assam Rifles Amadi Miyamna Taramna Okre. World Police ki je All India Police Meet tagi khan mane best player archer phangwai adogi number 1 best player archer phangbu ai selection toro matong dai World Police game gi dong select oyin adu sala matong da China gi changdu da ai performance ki matong ena ai success menju phangba ngamjorke ishor da jo yamna thagali ishor yauda ti ai asi yaw bangamoi ishor da leite ai gi ima ipa Assam Rifle. It was a good and fantastic complaint on China, but it was somehow difficult to communicate across over kind of communication over the network. Panbayabadi Championship aduda Rifleman G Robert Sharmana Compound Bow Archery Event goal home Loki Rifleman J Demona goal ama silver ama amadi bronze ama amadi Rifleman SP Lydiana goal ama silver ani lawbangam khibani. Ngasi nungthil phone ki ba pausi singda kari kari maru eba pau yauri bage habdo mayam punna muk khangminasi. Kanglaipa ki maira ngasi dagi helicopter service CM na hodokre lam koiba singna helicopter tonglaga Manipur gi fajaba mafam sing yenghanaba su singani Chief Minister. Aphaba mingna tawba thabak singdi loina fagani Chief Minister. Pung Nimfunipan gi more lambi banna chauna kaiba pikre. Babies nami sigi National Working Committee gi bifom da puthokuna khanaragani AIYF. Minister Shyamna mioi kun gatarukta die in harness ki makhada thabak sangba yabagi order kusinakre. Kangla Pau Chief Minister na Imphal Jiri Heli Service amuk hana hodokre Imphal Tamenglong Imphal Moresu athubada hauragani Chief Minister. Assam Rifles ki thongi mayokta more ban chathakre bunker thugaikre. Sarkar na initiative logdaba asuki matik pende sarat. Paujel Chief Minister N Birena Manipur Heli Service amuk hana hodokre. Ima kunna khuthangda chara henkre babies nagi poster campaign hokre. Yum kumnana batin amasong phau khusinakre. Pung nimphugani pangi more banna chauna kaiba pikre. Loislakpada marueba pau amukhanna. Imphal Jiribom, Imphal More, amadi Imphal Tamenglong gi heli service relaunch tawkre. Imphal International Airport ta lupa ko chatukrom changna anoba runway ama semnanaba amadi ahingda flight tahnanaba thaurang leire haina Chief Minister N Birena fongdokre. Lainga kasina paikhaliba thabak thoram sing miyamda manung mapal khangna thabak tawrabadi lamdam asida awonba ama purakpa ngamgani amadi miyamna su thajaba hengalakani haina Revenue Minister Karam Samna haikre. Pung Nimfunipan Banna More Town Kuntak Lansikre Khongjang Sangsin Kiba Miyamna Assam Rifles na Sajilamba Sentry Post amadi bunker thugaikre. Ngasigi wenadi Manipur pau matang sida lojare Times of Manipur miyeng tabi punamak po ARUNBALA amuk kahana khurumjari.